Kaimi, indom jagi bungo, nangbu, aina kauribase tabro, indom sa, iyam na wari bungo. Kaimi, indom jana kauribase, nangbu tabro. Indom ja, kari matau no, ontok na nungai kidreda. Indom ja du kari tau ba yaura ba jat no ne. Nahan makai, indom jadu, aigi mangda udraga. Ngasidi kaidaw bagi, uri bano. Ay na pantoy baga ising chaw baga thadok lamlaga. Lakli base, pana di kuire ne. Indom jagi manakta, chatning kreda. Adubu chinglay marum se, mamagi manakta thilam dana. Ay na kamdaw na hangani. Nang Thomasasing kadai thom kre hayu. Iya, nasak naming sukhang daba hing chaba. Nang na ning Thomasasing do hanglaga ay na hekta haigadra. Ya, ado oiradi nang hojik loisin batare. Ya, Ya, ya. nang naning Thomasasing dugi laipam tak trawadi nang hojik na tuay shoy na namang nani. Hayo ning Thomasasing do kadai dalay. Hing chaba, nang na ning Thomasasing do thirak libasi kari gino. Nangdi 시가도ba layone nanggi apambado ay haibigi taso ay giming mayno gawi ay gayana kibamagi matung inno mayri kumbana ning Thomasasing do hatlucho haidna ay butarakpani Yana ba hairi si kari no. Hayu hing chaba, nang na mayri khombaga kari yana kibalay. Hayu. Kaligino nang namatuhang nibado. Hey hing chaba, nang kaimi ay se kanano masak kangdre. Ay se, nanggi na tuway kanbi basungami. Aduga, nanggi na tuway law basungami. Iya, ado yabadi ay gitaway law bangambra. Yengo. Ya! 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 Kaimi! Yai hen! Tom tin na khoi ani chien kro chat lo! Chat lo! Tacho, kay misiya na China so Lao. Tacho, asidi hijaba may nune. Madi siya kamay na lelemino. Tom tin, ay sukhang de. Kaimi se, sa pumba ina pung chot le. Yai hen! Tom tin! Na khoi ani chat kro chat lo! Chat lo! Ay di kaimi ni! Ay na thok pa adom taurak ka ni! Na khoi ani gi na thuay hing na ba! Chien kro chat lo! Yahen, Tom Thin, na khoi na chin na naw, na thuay mang ning drabadi, ay na haiba yaw, na khoi chin kinu. Yai hen, Tom Thin,
Nakhoi ani chenkro. Chatlo. Iya, may kumada shaktiga wasakne. Nakoy na chilnanaobo ay nahat ka ni. Iya. Chelo. Chatlo. Iya, nakoy ay ikutang si loy na katabani. Iya. Yai Birel, nang nanasamaki, mi buhat ke hot na raba. Nang nakurak ki ina lai sadu na, ngasi di pum na mag-awapam da tare do. Karigino nakoy na pa na tsana. Nasamaki mi singbu, mang na nabasili ba, maduna nakoy na pa na tsagi. Hen na mang na ba oyrak ka ni. Kay makok panba kay mi aigi pabung mairi khombadi pumnamaktagi athoibani malem masida magi mayokta kanana sulepa ngamoy aigi ipagi mayokta leplubagine ngasi sidang haibana thawai thakhiba nangsu aikhoigi mayokta leplabanina na thwaidu mangba tabani He Laining Thau, Nacha Loi Khana, Asibagum, Thawai Yaudana, Malem Laimai the Taduna Lady Basi, Laining Thaubu, Ying Bangam Libra. Masagi Mathau Pang Tok Nabot Nabada, Nacha Loi Khase, Asum na Thawai Adum, Mangla Drane. Laimarembi, Loi Khagi Masadi, Magi Mayamba Kaimina, section na Shenarivani. Lausing Sauba Kaimini. Mahak na pumnamak phanaba sinsanu. Laining Thau, Kaimina Loi Khagi Haksang bu senarabasu, Mahakti, Singulaya Marakta, Yahubaya Natedo. Mahak na Matau Karamna, Loi Khagi Thawai Yaudraba Haksang Asibu, Hingat Hangadoribano. Laimarembi, Loi Khagi Thawai, Haujik Sumagi Masaga, Sagon Nari, Apang Bawakal na Mang Thaduna, Tauhei Dabakara Mahak na Taukre. Madugi Mahayni, Haujik Mahak na Panglibasi. Ngakpigani Laining Thau, Nacha Loi Khana, Kari Soi Kilan Kiba Yaukrabagi, Nanaida Mukta, Haibiyu. Laimarembi, Malem Masimikup Kudingi, Ahong Manaibani. Ngasi Sitpa Nungsid, Hayeng Amuk Hanna Silakloi. Matamgi Ahong Balaibana, Mikup Kuding Section Gadabani. Honglak Libasing Adubu, Munna Kangdok Laga, Madugi Matung Inna, Tabak Taugadabani, Yekna Babu Kak Hantana Kaloi Dabani. Pumna Maktuloi Khan Taushadabana, Ngashima, Awapam the Taribani. Laining Thau na takpiriba sinadi, Nacha Loi Khasi, Ashumna Hundoktuna, Thamnadra. Magi Mayamba Kaimi Leiri, Nang Madugi Damak, Wagano. Angamba na semo haidu na takpirak panong mayase, saba loijare. Ngasi ay na purak liba kutlay ase, malem masida anisu na layba kutlay nate. Angamba na pamba maongda, adum siyem zarabani. Kaday, nung may iyado, ay ngonda pirak o, ay amuk tayenge. Angamba, nung may yasi maruha laba matungda, amuk tagihin na kapayati.
ꯀꯥꯞꯄ ꯂꯣꯏꯔꯒ ꯃꯔꯨ ꯑꯃꯨꯛ ꯅꯧꯅ ꯍꯥꯞꯄꯤꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯅꯕꯨ ꯍꯦꯛ ꯄꯥꯜꯂꯕꯗꯤ ꯀꯅꯥꯃꯠꯇ ꯍꯤꯡꯂꯣꯏ꯫ ꯑꯆꯧꯕ ꯃꯄꯥꯡꯒꯟ ꯀꯜꯂꯕ ꯁꯥꯃꯨ ꯐꯥꯎꯕ ꯃꯤꯀꯨꯞ ꯑꯃꯗ ꯏꯔꯥꯏ ꯂꯥꯏꯅ ꯇꯨꯍꯟꯕ ꯉꯝꯒꯅꯤ꯫ ꯑꯉꯝꯕꯅ ꯌꯥꯏꯕꯤꯔꯦꯜꯒꯤꯗꯃꯛ ꯂꯧꯕꯤꯈꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨꯗꯒꯤ ꯃꯁꯤꯅ ꯍꯦꯟꯅ ꯁꯥꯊꯤꯒꯅꯤ꯫ ꯅꯨꯄꯥ, ꯑꯩ ꯄꯦꯜꯂꯦ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯁꯦꯟꯗꯝ ꯑꯩꯅ ꯄꯤꯒꯅꯤ꯫ ꯈꯨꯠꯂꯥꯏ ꯑꯁꯤ ꯉꯁꯤ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯨ꯫ ꯃꯁꯤꯒꯤ ꯃꯄꯥꯡꯒꯜ ꯌꯦꯡꯊꯣꯛꯂꯒꯦ꯫ ꯄꯥꯕꯨꯡ, ꯌꯥꯏꯕꯤꯔꯦꯜꯅ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯇꯣꯝꯊꯤꯟꯒ ꯌꯥꯏꯍꯦꯟꯒ ꯊꯤꯕ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯄꯥꯕꯨꯡꯅꯁꯨ ꯍꯤꯡꯆꯥꯕ ꯃꯩꯅꯨꯕꯨ ꯊꯥꯗꯣꯔꯛꯂꯒ ꯇꯣꯝꯊꯤꯟꯒ ꯌꯥꯏꯕꯤꯔꯦꯜꯒ ꯐꯥꯔꯨꯆꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯊꯥꯈ꯭ꯔꯦ꯫ ꯌꯥꯏꯕꯤꯔꯦꯜꯒ ꯍꯤꯡꯆꯥꯕ ꯃꯩꯅꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯃꯨꯛꯅꯕ ꯊꯣꯛꯂꯕꯗꯤ ꯃꯗꯨꯒꯤ ꯇꯦꯛꯆꯥꯛ ꯄꯥꯕꯨꯡꯅ ꯄꯨꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯁꯨꯅꯨ ꯂꯩꯃ, ꯌꯥꯏꯕꯤꯔꯦꯟꯒ ꯃꯩꯅꯨꯒ ꯃꯨꯛꯅꯕ ꯑꯩ ꯎꯕ ꯌꯥꯗꯦ꯫ ꯑꯩꯅ ꯄꯥꯝꯕꯗꯤ ꯇꯣꯝꯊꯤꯟ ꯃꯆꯤꯟ ꯃꯅꯥꯎ ꯂꯣꯏꯁꯤꯟꯈꯤꯕ ꯑꯗꯨꯅꯤ꯫ ꯃꯥꯁꯨ ꯅꯨꯄꯥ ꯃꯆꯥꯅꯤ꯫ ꯃꯥꯅ ꯉꯝꯅꯕ ꯑꯗꯨꯝ ꯊꯦꯡꯅꯁꯅꯨ꯫ ꯄꯥꯕꯨꯡ, ꯌꯥꯏꯕꯤꯔꯦꯜꯅ ꯍꯤꯡꯆꯥꯕ ꯃꯩꯅꯨꯒ ꯀꯝꯗꯧꯅ ꯃꯥꯌꯣꯛꯅꯒꯗꯧꯔꯤꯕꯅꯣ? ꯍꯤꯡꯆꯥꯕ ꯃꯩꯅꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯥꯊꯤꯕꯒꯦ ꯍꯥꯏꯕꯗꯨ ꯄꯥꯕꯨꯡꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯁꯨꯅꯨ ꯂꯩꯃ, ꯑꯩꯅ ꯍꯥꯏꯈ꯭ꯔꯦꯗꯅ, ꯑꯩ ꯃꯗꯨ ꯄꯨꯝꯅꯃꯛ ꯎꯠꯈ꯭ꯔꯔꯣꯏ꯫ ꯅꯔꯤꯜ ꯌꯥꯎꯗꯕ ꯅꯈꯣꯏ ꯅꯆꯤꯟ ꯅꯨꯄꯥꯅꯤ꯫ ꯑꯩ ꯅꯈꯣꯏꯅ ꯉꯥꯡꯕ ꯋꯥ ꯇꯥꯅꯤꯡꯗꯦ꯫ ꯄꯥꯕꯨꯡꯅ ꯌꯥꯏꯕꯤꯔꯦꯜꯗ ꯁꯛꯈꯤꯕ ꯋꯥꯁꯛ, ꯃꯍꯥꯛꯄꯨ ꯌꯨꯕ꯭ꯔꯥꯖ ꯐꯝꯊꯣꯜ ꯄꯤꯒꯅꯤ ꯍꯥꯏꯕꯗꯣ ꯄꯥꯕꯨꯡ ꯀꯥꯎꯕꯤꯗꯕ ꯐꯩ꯫ ꯋꯥꯁꯛ ꯑꯗꯨ ꯄꯥꯕꯨꯡꯅ ꯀꯔꯤꯒꯨꯝꯕ ꯅꯥꯊꯩꯔꯕꯗꯤ ꯀꯣꯟꯅ ꯅꯤꯡꯉꯝꯗꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯁꯨꯅꯨ ꯂꯩꯃ, ꯂꯩꯕꯥꯛ ꯑꯃꯒꯤ ꯌꯨꯕ꯭ꯔꯥꯖ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯟ ꯂꯩꯕ ꯇꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯗꯨ ꯎꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛꯄꯨ ꯀꯔꯝꯅ ꯌꯨꯕ꯭ꯔꯥꯖ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯅꯣ? ꯍꯩ ꯀꯩꯖꯥꯎ ꯂꯥꯟꯃꯤ, ꯑꯗꯨꯛ ꯅꯇꯤꯛ ꯅꯒꯨꯟ ꯂꯩꯈ꯭ꯔꯕ ꯂꯥꯟꯃꯤ ꯑꯃꯅ ꯃꯐꯝ ꯑꯁꯤꯗ ꯀꯥꯡ ꯈꯊꯥꯡ ꯑꯃꯒꯨꯝ ꯇꯥꯗꯨꯅ ꯂꯩꯕ ꯑꯁꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯣ, ꯅꯪ ꯑꯩꯒꯤ ꯂꯥꯟꯃꯤ ꯃꯔꯛꯇ ꯌꯥꯎꯁꯤꯜꯂꯨ꯫ ꯅꯪꯒꯤ ꯅꯄꯥꯡꯒꯜ ꯅꯊꯧꯅꯥ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯐꯝꯊꯣꯜ ꯑꯩꯅ ꯄꯤꯒꯅꯤ꯫ ꯃꯩꯔꯤ ꯈꯣꯝꯕ, ꯅꯪꯅ ꯉꯥꯡꯉꯤꯕꯗꯨ ꯑꯩ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ꯫ ꯅꯪꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯑꯩꯕꯨ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯗꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯨ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯑꯩ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ꯫ ꯀꯩꯖꯥꯎ ꯂꯥꯟꯃꯤ, ꯑꯄꯪꯕ ꯑꯃꯒꯨꯝ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯊꯧꯑꯣꯏꯗꯕ ꯇꯧꯒꯅꯨ꯫ ꯑꯩꯒ ꯃꯨꯛꯅꯔꯕꯗꯤ ꯅꯪꯒꯤ ꯑꯃꯥꯡꯕꯇ ꯑꯣꯏꯒꯅꯤ꯫ ꯃꯩꯔꯤ ꯈꯣꯝꯕ, ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ, ꯑꯩꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯤꯈ꯭ꯔꯕꯁꯨ ꯌꯥꯔꯦ꯫ ꯃꯗꯨ ꯈꯪꯅ ꯅꯪ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯂꯅꯨ꯫ ꯍꯦ ꯑꯄꯪꯕ ꯀꯩꯖꯥꯎ! ꯅꯪꯅ ꯅꯤꯡꯊꯧ ꯁꯤꯔꯥꯡ ꯍꯩꯕꯕꯨ ꯍꯥꯠꯂꯒ ꯅꯪꯒꯤ ꯋꯥꯁꯛ ꯉꯥꯛꯂꯦ ꯈꯟꯖꯕ ꯁꯥꯔꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯅꯪ ꯅꯁꯥꯒꯤ ꯋꯥꯁꯛ ꯉꯥꯛꯄ ꯅꯠꯇꯦ꯫ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯅꯝꯊꯥꯛ ꯇꯧꯖꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕ ꯑꯗꯨ ꯈꯪꯂꯕꯗꯤ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯇꯨꯀꯠꯆꯕ ꯁꯣꯏꯗꯅ ꯐꯥꯎꯔꯛꯀꯅꯤ꯫ ꯃꯩꯔꯤ ꯈꯣꯝꯕ, ꯑꯩꯕꯨ ꯋꯥꯈꯜ ꯇꯥꯍꯜꯂꯨ꯫ ꯑꯗꯣꯝꯅ ꯀꯣꯆꯤ ꯀꯣꯠꯇꯨꯅ ꯉꯥꯡꯕꯒꯤ ꯃꯍꯨꯠꯇ ꯑꯁꯦꯡꯕꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯌꯨ꯫ ꯀꯩꯖꯥꯎ ꯂꯥꯟꯃꯤ, ꯅꯈꯣꯏꯒꯤ ꯅꯔꯝꯗꯝ ꯑꯣꯏꯔꯤꯕ ꯂꯥꯟꯄꯨꯡ ꯈꯨꯂꯦꯟꯕꯨ
ꯎꯠ ꯑꯣꯏꯅ ꯇꯨꯝꯍꯟꯈꯤꯕ ꯑꯗꯨꯒ ꯆꯤꯡꯂꯥꯏ ꯃꯔꯨꯝ ꯑꯗꯨꯕꯨꯁꯨ ꯃꯥꯡꯍꯟꯈꯤꯕ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯕ ꯅꯤꯡꯊꯧ ꯁꯤꯗꯥꯡ ꯍꯩꯕꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯅꯠꯇꯦ, ꯃꯗꯨ ꯄꯨꯝꯅꯃꯛ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯝꯕꯥ ꯄꯥꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯃꯩꯔꯤ ꯈꯣꯝꯕ ꯑꯩꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ ꯍꯥꯏꯕ? 이야, ꯃꯩꯔꯤ ꯈꯣꯝꯕ! ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯑꯗꯨ ꯈꯪꯂꯕꯅꯤꯅ ꯅꯪꯅ ꯂꯪꯖꯈꯤꯕ ꯅꯔꯥꯜ ꯑꯗꯨ ꯅꯁꯥꯅ ꯌꯥꯖꯔꯕ꯭ꯔꯥ? ꯃꯥꯅꯤ, ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯤꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯁꯤꯗꯥꯡ ꯍꯩꯕꯗꯤ ꯅꯤꯡꯊꯧ ꯑꯣꯏꯖꯔꯕꯁꯨ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯂꯩꯇ꯭ꯔꯦ, ꯃꯔꯝ ꯑꯁꯤꯅ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯃꯩꯔꯤ ꯈꯣꯝꯕ ꯑꯩꯅ ꯃꯦꯟꯁꯤꯜꯂꯒꯅꯤ꯫ 이야, ꯃꯩꯔꯤ ꯈꯣꯝꯕ! ꯑꯗꯨꯛ ꯂꯧꯅꯝ ꯅꯝꯊꯥꯛ ꯇꯧꯕ ꯅꯪꯕꯨ ꯀꯔꯤꯒꯤꯗꯃꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯍꯟꯗꯨꯅ ꯊꯝꯂꯤꯕꯅꯣ? ꯅꯪꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯗꯒꯤ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯅꯤꯡꯊꯧ ꯁꯤꯗꯥꯡ ꯍꯩꯕ ꯑꯩꯒꯤ ꯈꯨꯠꯇ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗ꯫ ꯅꯤꯡꯊꯧ ꯁꯤꯗꯥꯡ ꯍꯩꯕ ꯅꯪꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤ꯫ ꯁꯤꯗꯥꯡ ꯍꯩꯕꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅ ꯅꯪꯕꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯉꯥꯛꯄꯤꯔꯔꯣꯏ꯫ ꯕꯨꯕꯣꯛꯁꯨ ꯁꯥꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ, ꯇꯥꯆꯧꯅ ꯐꯥꯔꯒ ꯄꯨꯈ꯭ꯔꯦ, ꯏꯄꯟ ꯀꯩꯃꯤꯁꯨ ꯍꯜꯂꯛꯇ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯇꯣꯝꯇ ꯉꯥꯏꯔꯦ꯫ ꯏꯄꯟ ꯀꯩꯃꯤ, ꯏꯄꯟ ꯀꯩꯃꯤ, ꯅꯪ ꯍꯜꯂꯛꯑꯣ ꯏꯄꯟ ꯀꯩꯃꯤ꯫ ꯏꯃꯥ! ꯅꯪꯅ ꯑꯩꯈꯣꯏ ꯇꯥꯆꯧꯕꯨ ꯐꯥꯔꯒ ꯄꯨꯈꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯇꯥꯆꯧ ꯀꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯌꯨ? ꯅꯪ ꯈꯪꯒꯅꯤ ꯅꯪ꯫ ꯌꯥ! 이마! 이pan 개미! 이pan 개미! 이pan 개미! 이pan 개미!